Mitop sangsilakpa khanariba furup anina khulai thadoknadabadagi irang loisindabani. Furup animaki politician sing amasung CSO singa wari sanaba haure kalita. Manipur da thok irang asi hauzik fawa laksin bangamdana leiriba asi yumlo naba Myanmar gi irang na maram oraga mitop sangsilakpa leptaba amadi Manipur gi lan taunariba nakal animakna khulai thadoknadabagini haina Indian Army gi Eastern Army gi commander Lieutenant General RP Kalita na phongdokre. Eastern Army commander gi headquarters oriba West Bengal gi force William da pangthokiba pawmisinga unaba amadu wa ngangleduna RP Kalita na makata na hai Manipur da khanariba maitei amadi kuki phuruk misam miyamna khulai pairiba makai matam ama hektada irang thoklakpa yabagi oithokpa lei. Manipur police ki amdagi lakhibabu oirabasu Myanmar dagi pusilakpabu oirabasu state asida khulai marang kaina paire haibasidi mayek sengle. Security force ki mathau asi leibak adu khana chainaba amadi hana chunaba thogandaba haibaduni. Haiba thogdang asimadi hauzik khara makhaidi thabakto onthokpa ngamle haina lawbu yare. Adumakpu mapung phana tangdu leitaba hanjalukpa ngamnanaba nakal animakna painariba khulai sing asi maru phangna lawthokpa changi. Asigumba lono yadaba khulai sing asi leiriba makhaidi irang asi nimkhiroi. State amadi central force sing khusamnaduna state asigi tongan ba mafam singda operation kaya marum chathakre. Hauzik tha manga rom asida nongmai amadi maru kaya marum su phagat pangamkhre. Asigumba chairak asida Myanmar dasu military junta amasung leibak atugi lalhobu singi barakta irang thoglakpa asina Manipur gi irang asi loisin handabagi achouba machak ama oiri. Manipur da natana Myanmar gi yumlo nariba India gi atopa state sing dasu tangdu leita daba pogalai. Myanmar gi military junta amasung leibak atugi lalhobu singa itat tatana khut thoknaribana India gi ngamkhaida Myanmar gi citizen kaya marum sensilakli. Jense lagli ba miyo sing adugi manungda miyo kharadi irang siloi khraba matung Myanmar da haningbagi apamba leirabasu kharadi India da adumak makhata na leithakhiba yabagi phibam da leiri. Maramasina state police amasung Assam Rifles na lanjelakpa sing asigi biometric lobagi thabak akanba mawong da sathari. Asumna miyo kaya lebak asida lanjenarakpana lono yadaba polam sing putok pusin tawramba yabagi oithokpasu hengalakni. India amasung Myanmar ki lona basi Ching amasung asukpa umangi saruk sing oiba maramna security force na phanaba honarabasu khudong chadaba kaya mayoknari. Manipur da tangdu leitaba hanjalaknabagidamak furup animaki politician sing amasung civil society organization sing gi thakta wari sanaba haure haiki.